ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯕꯦꯝꯃ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯍꯤꯠꯇꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯕꯦꯝꯃꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯂꯣꯏꯈ꯭ꯔ ꯐꯥꯎꯕ ꯔꯣꯍꯤꯠ ꯂꯥꯛꯇꯕꯗꯨꯗ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯔꯝꯅ ꯂꯥꯛꯇ꯭ꯔꯕꯔꯥ ꯈꯜꯂꯛꯂꯦ꯫ ꯋꯥꯍꯪ ꯆꯥꯝꯃ ꯆꯥꯝꯃ ꯃꯊꯟꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯪꯖꯔꯤ꯫ ꯅꯣꯡꯃ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯇꯥꯏꯝ ꯇꯦꯕꯜ ꯄꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯔꯣꯍꯤꯠ ꯁ꯭ꯀꯨꯜ ꯀꯥꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯔꯣꯍꯤꯠ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯇꯕꯒꯤ ꯃꯔꯝ ꯍꯪꯅꯔꯤ꯫ ꯔꯣꯍꯤꯠꯇꯤ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦ꯫ ꯑꯕꯦꯝꯃꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯛꯇ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯑꯕꯦꯝꯃ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯘꯥꯏꯂꯨꯏꯅ, ꯔꯣꯍꯤꯠꯅ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯩꯅ ꯍꯪꯕꯗ ꯅꯪꯒꯤ ꯅꯃꯥꯡꯗ ꯁꯛ ꯎꯠꯄ ꯏꯀꯥꯏ ꯍꯥꯏꯕꯅꯤ꯫ ꯃꯥꯗꯣ ꯃꯌꯨꯝꯗ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯌꯦ꯫ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯗꯅ ꯂꯩꯔꯦ꯫ ꯔꯣꯍꯤꯠꯁꯦ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯑꯕꯦꯝꯃ꯫ ꯑꯕꯦꯝꯃ ꯘꯥꯏꯂꯨꯏꯗ ꯌꯦꯡꯉꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯊꯟꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯃꯔꯝꯅ ꯔꯣꯍꯤꯠꯅ ꯑꯁꯨꯝꯅ ꯇꯧꯕꯗꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯔꯣꯍꯤꯠꯀ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯁꯤꯔ ꯈꯜꯂꯛꯏ꯫ ꯑꯕꯦꯝꯃꯅ, ꯘꯥꯏꯂꯨꯏ, ꯅꯪ ꯑꯩꯒ ꯔꯣꯍꯤꯠꯀ ꯍꯣꯔꯦꯟ ꯕ꯭ꯔꯦꯛꯇ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣ꯫ ꯘꯥꯏꯂꯨꯏꯅ, ꯍꯣꯏ ꯁꯤꯟꯒꯦ, ꯑꯗꯣ ꯔꯣꯍꯤꯠꯁꯦ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯅꯪꯁꯨ ꯈꯔ ꯌꯥꯕꯤꯌꯣꯕ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯌꯥꯔꯅꯤ꯫ ꯑꯕꯦꯝꯃ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯃꯊꯟꯇ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯘꯥꯏꯂꯨꯏꯅ ꯁꯤꯟꯕꯗꯒꯤ ꯔꯣꯍꯤꯠꯁꯨ ꯑꯕꯦꯝꯃꯒ ꯎꯅꯅꯕ ꯁ꯭ꯀꯨꯜꯒꯤ ꯒꯥꯔꯗꯦꯟꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ ꯇꯞꯅ, ꯑꯕꯦꯝꯃ, ꯅꯪꯅ ꯑꯩ ꯎꯅꯁꯦ ꯍꯥꯏꯁꯦ ꯀꯩ ꯂꯩꯔꯒꯦ? ꯑꯕꯦꯝꯃꯅ, ꯅꯍꯥꯟꯈꯩ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯔꯣꯍꯤꯠ? ꯔꯣꯍꯤꯠ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯕꯦꯝꯃꯅ, ꯑꯩꯒꯤ ꯃꯔꯝꯅ ꯂꯥꯛꯇ꯭ꯔꯤꯔꯥ ꯅꯪꯒꯤꯁꯦ? ꯔꯣꯍꯤꯠꯅ, ꯅꯠꯇꯦꯗ, ꯁꯨꯝ ꯂꯥꯛꯅꯤꯡꯗ꯭ꯔꯕ, ꯁꯤꯒꯤꯔꯥ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯁꯦ? ꯑꯕꯦꯝꯃ ꯏꯀꯥꯏꯕ ꯐꯥꯎꯔꯦ꯫ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯍꯩ ꯄꯨꯝꯕ ꯃꯆꯤꯟꯗ ꯄꯟꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯔꯣꯍꯤꯠ ꯑꯕꯦꯝꯃꯅ ꯋꯥ ꯉꯥꯡꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯔꯣꯍꯤꯠꯅ, ꯀꯩꯅꯣ ꯀꯞꯄꯤꯗꯨꯅ? ꯑꯩꯅꯒ ꯐꯨꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯍꯦ꯫ ꯑꯕꯦꯝꯃ ꯄꯦꯔꯤ ꯄꯦꯔꯤ, ꯑꯩꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕꯤ, ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯔꯣꯍꯤꯠ? ꯑꯩꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯁꯦ ꯇꯁꯦꯡꯅ ꯀꯤꯖꯔꯨꯕꯅ ꯅꯥꯊꯩꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯔꯣꯍꯤꯠ ꯑꯕꯦꯝꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯍꯥꯏꯐꯦꯠ ꯂꯨꯞꯊꯗꯨꯅ ꯑꯕꯦꯝꯃꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯏꯔꯝꯃꯤ꯫ ꯔꯣꯍꯤꯠꯅ, ꯑꯩꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯨꯡꯁꯤ ꯍꯥꯏꯖꯈꯤꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯑꯃꯒꯨꯝ ꯅꯪꯅ ꯎꯈꯤꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯕꯦꯝꯃ꯫ ꯇꯁꯦꯡꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯖꯤꯛꯇꯪ ꯐꯥꯎꯔꯕꯗꯤ ꯑꯩ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗꯨ ꯐꯥꯎ ꯉꯥꯏꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯅꯨꯡꯁꯤꯗꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯕꯦꯝꯃꯗꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯍꯪꯂꯤꯕ ꯋꯥꯍꯪꯅ ꯂꯨꯕꯒ ꯔꯣꯍꯤꯠꯇ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯕꯦꯝꯃ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯣ ꯔꯣꯍꯤꯠ꯫ ꯔꯣꯍꯤꯠꯅ, ꯍꯣꯏ ꯈꯜꯂꯣ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯩ ꯅꯉꯣꯟꯗ ꯌꯦꯠꯄꯤꯔꯔꯣꯏ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯑꯣ꯫ ꯌꯦꯁ ꯑꯣꯔ ꯅꯣ, ꯗꯦꯠꯁ ꯏꯠ꯫ ꯂꯥꯛꯑꯣ, ꯘꯥꯏꯂꯨꯏꯅ ꯑꯩꯈꯣꯏ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯝꯃꯅꯤ, ꯆꯠꯂꯁꯤ꯫ ꯑꯕꯦꯝꯃ ꯀ꯭ꯂꯥꯁꯁꯨ ꯌꯥꯎꯐꯝ ꯈꯪꯗ ꯀꯩꯕꯨ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯕꯨꯡ ꯑꯅꯤꯅ ꯃꯍꯧꯁꯥꯒꯨꯝ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯕꯨꯡ ꯑꯅꯤꯁꯨ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯃꯉꯥꯜꯒ ꯇꯣꯝꯊꯤꯟꯒ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯑꯕꯦꯝꯃꯅ ꯐꯨꯕꯪꯅꯅ ꯆꯠꯂꯤꯕ ꯃꯑꯣꯡꯗꯨꯗ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯑꯕꯦꯝꯃ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯃꯕꯨꯡꯅ ꯍꯪꯂꯤꯕꯗꯨ ꯑꯕꯦꯝꯃ ꯇꯥꯗꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯈꯣꯟ ꯀꯜꯂꯞꯅ, ꯑꯕꯦꯝꯃ꯫ ꯑꯕꯦꯝꯃ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯇꯥꯃꯣꯆꯥ, ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯃꯉꯥꯜꯅ, ꯑꯣ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯀꯣ, ꯉꯁꯥꯏꯗꯒꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯇꯥꯗꯈꯩ ꯇꯔꯪ ꯑꯃꯗ ꯂꯩꯀꯣ꯫ ꯇꯣꯝꯊꯤꯟꯅ, ꯀꯩꯗꯧꯔꯒꯦ ꯇꯥꯃꯣꯆꯧꯗ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯌꯥꯎꯒꯦ? ꯑꯕꯦꯝꯃꯅ, ꯀꯩꯁꯨ ꯍꯥꯏꯔꯛꯇꯤꯌꯦ ꯇꯥꯃꯣ,
ꯁꯨꯝ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ꯫ ꯃꯉꯥꯜꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯒꯗꯤ ꯅꯠꯇꯦꯀꯣ? ꯑꯕꯦꯝꯃꯅ ꯑꯁ ꯀꯥꯏꯗꯦꯅꯣ ꯍꯣꯏ ꯇꯥꯃꯣ ꯃꯉꯥꯜ, ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯅꯛꯄꯅꯤꯅ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯕꯦꯝꯃꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ, ꯃꯕꯨꯡ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯉꯥꯜꯅ ꯑꯕꯦꯝꯃꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯀꯣ ꯇꯥꯃꯣ, ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯃꯉꯥꯜꯅ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ, ꯑꯣ ꯅꯪꯒꯤꯁꯦ ꯑꯉꯥꯡꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯈ꯭ꯔꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯁꯨ ꯌꯥꯔꯦ ꯁꯤꯅꯤꯅꯦ, ꯑꯩꯅꯗꯤ ꯃꯕꯨꯡꯅꯦꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯝ ꯈꯪꯕꯤꯔꯤꯕ ꯅꯪꯅ, ꯌꯥꯝ ꯈꯪꯂꯒꯅ ꯅꯪ ꯊꯤꯒꯠꯄꯤꯔꯨꯔꯣ, ꯏꯃꯤꯠꯅ ꯎꯗ꯭ꯔꯤꯕ ꯏꯅꯥꯅ ꯇꯥꯗ꯭ꯔꯤꯕ ꯊꯕꯛꯇ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯂꯩꯇꯦ, ꯌꯥꯝ ꯆꯤꯟꯖꯩ, ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯏꯆꯟꯕꯨ ꯁꯦꯟꯅꯒꯅꯤ꯫ ꯃꯉꯥꯜꯅ ꯍꯣ ꯇꯥꯗꯦ ꯎꯗꯦ ꯎꯗꯦꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯌꯦ, ꯑꯩꯅ ꯉꯝꯅꯕ ꯁꯦꯟꯅꯖꯔꯒꯦ, ꯀꯔꯤꯝ ꯌꯦꯠꯄꯤꯔꯔꯣꯏ꯫ ꯇꯣꯝꯊꯤꯟꯗꯨ ꯐꯃꯨꯡꯗꯨꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯉꯥꯜꯅ ꯇꯨꯝꯃꯣ ꯍꯧꯒꯠꯂꯒ ꯆꯥꯛꯀꯗꯣ ꯊꯣꯡꯗꯣꯛꯅꯕ꯫ ꯇꯣꯝꯊꯤꯟꯅ ꯍꯦꯗꯐꯣꯟꯁꯇꯨ ꯍꯥꯞꯆꯤꯜꯂꯒ ꯏꯁꯩ ꯇꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯉꯥꯜꯅ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯕꯦꯝꯃꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯁꯦ ꯑꯩ ꯆꯤꯡꯅꯔꯛꯑꯕꯅꯦ꯫ ꯑꯍꯥꯟꯕ ꯈꯣꯡꯐꯝꯗꯤ ꯁꯣꯏꯈ꯭ꯔꯦ ꯐꯔꯦ, ꯑꯅꯤꯔꯛ ꯁꯨꯅꯗꯤ ꯁꯣꯏꯁꯨ ꯁꯣꯏꯍꯜꯂꯣꯏ, ꯁꯣꯏꯗꯅꯕꯁꯨ ꯑꯩꯅ ꯍꯣꯠꯅꯒꯅꯤ꯫ ꯑꯕꯦꯝꯃ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ, ꯃꯣꯟꯗꯨ ꯑꯃꯨꯛ ꯀꯣꯜꯂꯤ, ꯑꯃꯨꯛ ꯃꯅꯤꯡꯗ ꯊꯝꯃꯤ, ꯇꯧꯐꯝ ꯈꯪꯃꯟꯗꯕꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯣꯏꯔꯞꯅ ꯑꯃꯨꯛ ꯐꯝꯃꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯋꯥꯈꯤꯕꯁꯤꯡꯗꯨ, ꯅꯧꯔꯤꯕꯤ ꯃꯍꯥꯛꯅ ꯃꯧ ꯑꯣꯏꯗꯨꯅ ꯍꯣꯠꯅꯈꯤꯕ, ꯃꯁꯥꯗ ꯇꯨ ꯆꯨꯡꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯔꯕꯔ ꯃꯆꯦꯠ ꯑꯃꯅ ꯁꯤꯡ ꯍꯧꯒꯠꯇꯨꯅ ꯄꯥꯔꯕ ꯃꯔꯩ ꯇꯠꯂꯕ ꯎꯌꯥꯟꯗ ꯍꯦꯟꯖꯥꯡ ꯊꯣꯡꯈꯤꯕꯗꯣ, ꯄꯣꯗꯣꯟ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯃꯆꯥ ꯊꯥꯟꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯁꯤꯡ, ꯈꯪꯍꯧꯗꯦ ꯁꯤꯟꯊꯔꯛꯈꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ, ꯅꯣꯡꯂꯦꯟꯕꯨ ꯃꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯅꯨꯡꯇꯤꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯕ ꯅꯨꯃꯤꯠꯁꯤꯡ, ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯈꯤꯕ ꯅꯨꯃꯤꯠ, ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯣꯡꯂꯦꯟꯒꯤ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤꯂꯛꯇ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯈꯤꯕꯒꯨꯝ ꯅꯧꯍꯧꯅꯅ ꯑꯕꯦꯝꯃ ꯀꯞꯂꯛꯏ꯫ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯤꯌꯦ, ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ, ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯁꯥꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ, ꯃꯃꯥ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯀꯔꯦꯝꯅꯕꯤꯕꯁꯨ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯕꯕꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕ, ꯏꯃꯥꯅ ꯍꯣꯠꯄ ꯌꯥꯕ ꯍꯣꯠꯄꯤꯈ꯭ꯔꯕ ꯏꯄꯥꯅꯤ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯏꯀꯥꯏꯕ ꯄꯤꯕꯤꯈꯤ, ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯆꯥ ꯑꯩꯅ ꯐꯥꯎꯕ ꯍꯦꯟꯅ ꯏꯄꯥꯒꯤ ꯃꯤꯡꯆꯠꯄꯨ ꯊꯤꯍꯟꯕꯤꯈꯤꯕꯅꯤ꯫ ꯑꯩ ꯅꯨꯄꯥ ꯑꯃꯠꯇ ꯈꯪꯅꯔꯣꯏ, ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯔꯦ, ꯑꯩ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯕꯕꯥꯕꯨ ꯅꯨꯡꯉꯥꯏꯅ ꯁꯣꯏꯗꯅ ꯊꯝꯒꯅꯤ꯫ ꯔꯣꯍꯤꯠ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯤꯌꯦ꯫ ꯃꯥꯒꯤ ꯃꯣꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯔꯁꯇ ꯍꯥꯞꯂꯒ ꯊꯝꯂꯤꯕ ꯃꯄꯥꯒꯤ ꯐꯣꯇꯣꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯅꯥꯀꯟꯗ ꯃꯃꯥꯒꯤ ꯐꯣꯇꯣ ꯌꯥꯎꯔꯤ꯫ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯔꯁꯇꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯕꯦꯝꯃꯅ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ, ꯅꯪ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ, ꯕꯕꯥꯕꯨꯁꯨ ꯋꯥꯍꯟꯕ, ꯑꯩꯕꯨꯁꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕꯤꯗꯕ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯊꯧꯁꯥꯕꯤꯗꯕꯅꯤ, ꯀꯥꯏꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯐꯣꯇꯣꯁꯦ ꯑꯩꯅ ꯊꯝꯖꯤꯟꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯕꯦꯝꯃ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯥꯁꯤꯟꯗꯨꯅ ꯋꯤꯟꯗꯣꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯄꯥꯅ ꯑꯩꯒꯤꯗꯤ ꯏꯃꯥꯅꯤ, ꯑꯩꯒꯤ ꯏꯄꯥꯅꯤ, ꯄꯨꯝꯅꯃꯛꯅꯤ꯫ ꯄꯄꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯔꯝꯃꯨꯀꯣ ꯄꯄꯥ꯫ ꯃꯉꯥꯜꯅ ꯑꯕꯦꯝꯃꯒꯤ ꯀꯥꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯑꯕꯦꯝꯃ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ, ꯇꯥꯃꯣ ꯊꯣꯡ ꯂꯣꯟꯗꯕꯅꯦ, ꯆꯪꯉꯛꯑꯣ꯫ ꯃꯉꯥꯜꯗꯨ ꯑꯕꯦꯝꯃꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯕꯦꯝꯃꯅ ꯃꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯀꯞꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯉꯥꯜꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ, ꯆꯥꯛꯀ ꯂꯥꯝꯗ꯭ꯔꯣ, ꯇꯥꯃꯣ ꯆꯥ ꯂꯣꯜꯂꯛꯎꯔꯥ? ꯑꯕꯦꯝꯃꯅ ꯇꯥꯃꯣ ꯑꯩ ꯂꯣꯜꯂꯛꯀꯦ, ꯐꯝꯂꯝꯃꯣ꯫ ꯑꯕꯦꯝꯃ ꯍꯧꯒꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯈꯥꯝꯃꯤ꯫ ꯃꯉꯥꯜꯅ ꯍꯩ ꯑꯩ ꯑꯗꯨꯝ ꯂꯣꯜꯂꯛꯀꯦ, ꯌꯥꯔꯦ ꯍꯧꯒꯠꯂꯅꯨ, ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ, ꯃꯦꯒꯤ ꯍꯧꯔꯛꯎꯔꯣ? ꯑꯕꯦꯝꯃꯅ ꯉꯁꯥꯏꯒꯤ ꯀꯨꯀꯤꯁ ꯂꯩꯔꯝꯅꯤ, ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯁꯤ ꯇꯥꯃꯣ꯫
ꯃꯉꯥꯜꯅ ꯐꯔꯦ ꯐꯔꯦ ꯂꯩꯔꯝꯃꯣ ꯁꯠ ꯁꯠ ꯂꯣꯜꯂꯛꯀꯦꯀꯣ꯫ ꯃꯉꯥꯜ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯕꯔꯅꯔ ꯑꯃꯗ ꯆꯥ ꯂꯣꯜꯂꯤ, ꯑꯃꯗꯅ ꯃꯦꯒꯤꯗꯨ ꯐꯨꯠꯂꯝꯃꯤ꯫ ꯑꯕꯦꯝꯃꯁꯨ ꯀꯥꯗꯒꯤ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯃꯉꯥꯜꯅ ꯀꯩꯗꯧꯔꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯗꯤ? ꯑꯕꯦꯝꯃꯅ ꯃꯦꯒꯤ ꯍꯧꯕ ꯌꯥꯎꯕꯤꯒꯦ ꯇꯧꯕꯅꯦ ꯇꯥꯃꯣ꯫ ꯃꯉꯥꯜꯅ ꯍꯩꯄꯥꯗꯤ ꯃꯤꯅ ꯋꯥꯔꯅꯤ ꯄꯣꯊꯥꯔꯣ ꯍꯥꯏꯔꯒ, ꯑꯗꯨꯏ ꯁꯔꯨꯛ ꯇꯥꯃꯣꯆꯧ ꯍꯧꯗꯣꯛꯎꯔꯣ, ꯑꯩꯁꯨ ꯂꯣꯏꯗꯣꯔꯦ ꯆꯥꯒ ꯍꯩꯔꯛꯑꯒꯦ꯫ ꯑꯕꯦꯝꯃꯅ ꯍꯣꯏ ꯇꯥꯃꯣꯆꯧ ꯀꯧꯔꯛꯑꯒꯦ꯫ ꯃꯉꯥꯜꯅ ꯃꯦꯒꯤ ꯍꯧꯕ ꯂꯣꯏꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯑꯕꯦꯝꯃ ꯅꯣꯏ ꯑꯦꯛꯖꯥꯝ ꯗꯦꯠ ꯀꯌꯥꯅꯦꯕ? ꯑꯕꯦꯝꯃꯅ 22ꯗꯩꯅꯦ ꯇꯥꯃꯣ꯫ ꯃꯉꯥꯜꯅ ꯑꯣ ꯁꯦꯂꯦꯛꯁꯟ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯣ? ꯀꯟꯅ ꯄꯥꯎ, ꯅꯪꯅ ꯈꯪꯗꯕ ꯑꯃ ꯌꯥꯎꯔꯛꯄꯗ ꯇꯥꯃꯣ ꯑꯩꯈꯣꯏꯅꯤꯗ ꯍꯪꯉꯛꯎꯀꯣ꯫ ꯅꯪ ꯑꯦꯛꯖꯥꯝ ꯂꯩꯕ ꯅꯨꯃꯤꯠꯈꯩ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯔꯣꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯦ ꯀꯩꯒꯤ ꯅꯪꯗꯤ? ꯃꯉꯥꯜꯅ ꯑꯉꯥꯡ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝ ꯌꯥꯕ꯭ꯔꯣ? ꯑꯦꯛꯖꯥꯝꯅꯤꯅ ꯉꯜꯂꯛꯄꯁꯨ ꯌꯥꯏ, ꯇꯥꯃꯣ ꯌꯨꯝꯗ ꯂꯩꯍꯧꯒꯦꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯀꯣꯂꯦꯖ ꯆꯠꯇꯣꯏꯕ꯫ ꯑꯕꯦꯝꯃꯅ ꯑꯗꯨꯝ ꯅꯣꯏ ꯑꯅꯤꯃꯛ ꯆꯠꯂꯣ ꯇꯥꯃꯣ, ꯁꯣꯗꯣ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯒ ꯂꯣꯏꯔꯦ꯫ ꯃꯉꯥꯜꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯃꯤꯔꯝꯁꯤꯗ ꯅꯊꯟꯇ ꯂꯩꯍꯧꯕ ꯀꯥꯏꯅ ꯀꯤꯕꯨ ꯀꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯆꯨꯝꯃꯦ, ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯃꯨꯛ ꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ꯫ ꯃꯉꯥꯜꯅ ꯑꯗꯨꯅꯦꯕ꯫ ꯑꯕꯦꯝꯃꯅ ꯑꯩ 10ꯁꯦ ꯂꯣꯏꯔꯒ ꯌꯨꯝꯗ ꯂꯩꯔꯁꯨ ꯂꯩꯔꯒꯦꯗ, ꯇꯥꯃꯣꯆꯧꯁꯨ ꯇꯥꯃꯣ ꯃꯉꯥꯜꯁꯨ ꯑꯩꯅ ꯌꯦꯠꯇ ꯌꯦꯠꯄꯤꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯩꯗꯤ ꯈꯨꯄꯥꯛꯁꯤꯅ ꯕꯥꯛ ꯂꯥꯎ ꯊꯥꯔꯛꯑꯅꯤ, ꯍꯅꯨꯕꯤ ꯁꯥꯔꯛꯀꯅꯨ, 12 ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯂꯩꯗꯧꯅꯤ, ꯀꯀꯥꯅꯁꯨ ꯌꯥꯔꯣꯏ꯫ ꯃꯉꯥꯜꯅ ꯌꯨꯝꯗ ꯊꯣꯛꯑꯒ ꯅꯪꯁꯨ ꯀꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯏ ꯁꯔꯨꯛ 12 ꯐꯥꯎꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯑꯕꯦꯝꯃ, ꯀꯥꯇꯨ ꯀꯥꯔꯟ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ 10ꯒꯤ ꯁꯦꯂꯦꯛꯁꯟ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ, ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯃꯃꯥꯡꯒꯤ ꯂꯤꯚꯁꯨ ꯊꯥꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯀ ꯑꯕꯦꯝꯃꯒꯁꯨ ꯃꯇꯥꯡ ꯆꯥꯗꯕꯅ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯔꯣꯍꯤꯠꯅ ꯑꯁ ꯁꯨꯡꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯦ ꯃꯗꯨ ꯅꯨꯄꯤꯗꯨꯁꯨ, ꯎꯗ꯭ꯔꯒꯅ ꯍꯦꯟꯅ ꯎꯅꯤꯡꯉꯀꯥꯟꯁꯤꯗ, ꯕꯦꯔꯥꯅꯤ꯫ ꯐꯔꯦ ꯑꯗꯨꯕꯨꯗꯤ ꯃꯌꯨꯝꯁꯨ ꯈꯪꯂꯤꯕꯨ, ꯍꯥꯏꯅꯤꯡꯕꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯌꯦꯁ ꯑꯣꯔ ꯅꯣ ꯗꯨ ꯈꯛꯇꯅꯤ ꯇꯥꯅꯤꯡꯉꯤꯁꯦ꯫ ꯐꯅꯗꯨꯝ ꯐꯔꯦ, ꯕꯣꯔꯗ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ, ꯑꯗꯨꯒ ꯇꯞꯅ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯪꯉꯨꯔꯒꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯅꯣ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯕꯤꯠ ꯈꯔ ꯍꯟꯅꯦꯕ꯫ ꯔꯣꯍꯤꯠꯁꯨ ꯁ꯭ꯇꯗꯤ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯑꯕꯦꯝꯃꯕꯨ ꯃꯇꯝ ꯈꯔ ꯅꯥꯊꯩꯈꯤꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯁꯣꯝꯗꯅ ꯑꯕꯦꯝꯃꯗꯤ ꯔꯣꯍꯤꯠ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ꯫ ꯑꯕꯦꯝꯃꯅ ꯁꯥꯎꯈ꯭ꯔꯁꯅꯨ, ꯋꯥꯔꯧꯈ꯭ꯔꯁꯅꯨ, ꯃꯄꯣꯛ ꯇꯣꯜꯂꯕꯤ ꯑꯩꯅꯦ, ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯌꯦꯠꯅꯤꯡꯗ꯭ꯔꯦ, ꯏꯪꯅ ꯆꯤꯛꯅ ꯏꯊꯟꯇ ꯄꯨꯟꯁꯤꯁꯦ ꯂꯦꯟꯈ꯭ꯔꯒꯦ꯫ ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯃꯧ ꯂꯧꯅꯤꯡꯒꯅꯤ? ꯃꯥꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯪꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯅꯤ꯫ ꯏꯁꯥꯅ ꯈꯟꯊꯍꯧꯗꯕꯅ ꯏꯁꯥꯒꯤ ꯈꯣꯡꯐꯝ ꯏꯁꯥꯅ ꯃꯥꯡꯍꯟꯖꯕꯅꯤ꯫ ꯑꯩ ꯅꯨꯄꯥꯒ ꯇꯝꯃꯤꯟꯅꯕ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯝꯂꯔꯣꯏ, ꯅꯨꯄా ꯑꯃꯠꯇ ꯀꯣꯏꯁꯨ ꯀꯣꯏꯅꯤꯡꯕ ꯐꯥꯎꯗꯦ, ꯀꯣꯏꯁꯨ ꯀꯣꯏꯔꯔꯣই, ꯇꯥꯈ꯭ꯔꯕ ꯗꯥꯛꯐꯝꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯣꯛꯂꯔꯣꯏ꯫ ꯍꯦꯟꯅ ꯃꯩꯁꯥ ꯂꯥꯡꯗꯅꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯤꯅꯣꯛ ꯆꯥꯎꯔꯕ ꯁꯃꯥꯖꯁꯤꯗꯒꯤ ꯑꯗꯨꯃꯛ ꯂꯣꯠꯈ꯭ꯔꯒꯦ꯫ ꯑꯕꯦꯝꯃꯁꯨ ꯂꯥꯏꯔꯤꯛ ꯈꯛꯇꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯕꯦꯝꯃꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯎꯔꯒ ꯃꯕꯨꯡ ꯑꯅꯤꯁꯨ ꯄꯦꯟꯖꯔꯤꯕꯅꯤ꯫ ꯃꯉꯥꯜꯅ ꯀꯣꯐꯤ ꯃꯛ ꯑꯃ ꯄꯥꯏꯗꯨꯅ ꯑꯕꯦꯝꯃꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯉꯥꯜꯅ ꯄꯨꯡꯁꯨ 11 ꯇꯥꯔꯦ, ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯅꯪꯕꯨ ꯑꯕꯦꯝꯃ? ꯑꯕꯦꯝꯃꯅ ꯇꯥꯃꯣ 12ꯗ ꯇꯨꯝꯃꯒꯦ ꯇꯧꯅꯤ, ꯑꯗꯣ ꯇꯥꯃꯣ ꯁꯤꯒꯤ ꯏꯀ꯭ꯋꯦꯁꯟꯁꯦ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯣ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯉꯥꯜꯅ ꯍꯥꯏꯐꯦꯠ ꯀ꯭ꯋꯦꯁꯟꯗꯨ ꯌꯦꯡꯉꯤ꯫ ꯃꯉꯥꯜꯅ ꯁꯤꯒꯤ xꯁꯦ 7ꯒ ꯃꯥꯟꯅꯗꯣꯏꯅꯤ, ꯑꯗꯨꯒ ꯁꯤꯒꯤ yꯁꯤꯅ 5, ꯑꯗꯨꯗꯤ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯟꯗꯧꯕ, ꯈꯪꯉꯕ? ꯑꯗꯨꯒ xꯁꯤ ꯁꯣꯝꯗ ꯄꯨꯊꯣꯔꯛꯑꯣ, yꯁꯤꯅ ꯁꯣꯝꯗ, xꯒ yꯒꯁꯤ ꯇꯤꯟꯁꯟꯅꯗꯧꯕ, ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯑꯕꯦꯝꯃꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯪꯉꯦ ꯇꯥꯃꯣ꯫ ꯃꯉꯥꯜꯅ ꯑꯗꯒꯤ ꯁꯤꯒꯤ 5ꯁꯤꯒ 7ꯁꯤꯒ ꯁꯣꯝꯗ ꯊꯝꯃꯒ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯃꯨꯛ ꯄꯥꯟꯁꯤꯜꯂꯣ, ꯇꯥꯔꯛꯑꯕ ꯑꯗꯨꯗꯤ ꯌꯦꯡꯉꯣ꯫ ꯑꯕꯦꯝꯃꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ, ꯊꯦꯡꯀ꯭ꯌꯨ ꯇꯥꯃꯣ꯫ ꯃꯉꯥꯜꯅ ꯁꯦ ꯀꯣꯐꯤꯁꯦ
ꯅꯪꯒꯤ ꯁꯦꯝꯃꯛꯄꯅꯦ ꯊꯛꯆꯤꯜꯂꯣ ꯑꯕꯦꯝꯃꯅ ꯍꯣꯏ ꯇꯥꯃꯣ ꯑꯕꯦꯝꯃꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯏꯀ꯭ꯋꯦꯁꯟꯗꯨ ꯁꯣꯜꯕ ꯇꯧꯔꯤ ꯑꯕꯦꯝꯃꯒꯤ ꯃꯇꯧꯗꯨ ꯃꯉꯥꯜ ꯃꯤꯠ ꯀꯨꯞꯇꯅ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ ꯅꯧꯔꯤꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯪꯒꯠꯅ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯕꯦꯝꯃꯅ ꯇꯥꯃꯣ ꯃꯉꯥꯜ ꯀꯩꯗꯧꯔꯒꯦ ꯃꯉꯥꯜꯅ ꯍꯥ ꯏꯍꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯧꯔꯨꯔꯦꯗꯅ ꯑꯁꯣꯝꯗ ꯐꯤ ꯏꯁꯇ꯭ꯔꯤ ꯇꯛꯀꯦ ꯇꯧꯔꯝꯕꯅꯦ ꯑꯩ ꯊꯣꯛꯑꯒꯦ ꯅꯪ ꯐꯖꯅ ꯂꯥꯏꯔꯤꯛ ꯌꯦꯡꯊꯣꯛꯑꯣꯀꯣ ꯃꯉꯥꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯅ ꯊꯣꯔꯛꯂꯒ ꯃꯥꯏ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯇꯣꯝꯊꯤꯟꯅ ꯀꯩꯗꯧꯔꯦ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯗꯨꯅ ꯑꯗꯨ ꯀꯨꯏꯅ ꯀꯩꯗꯧꯔꯨꯏꯅꯣ ꯃꯉꯥꯜꯅ ꯅꯣꯛꯄ ꯐꯥꯎ ꯍꯦꯛ ꯌꯦꯡꯁꯜꯂꯤꯍꯦ ꯑꯉꯥꯡꯒꯤ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯍꯣꯠꯄꯤꯔꯝꯕꯅꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯗꯗꯅ ꯄꯕꯖꯤꯗꯣ ꯑꯗꯨꯝ ꯇꯧ ꯂꯩꯔꯣꯀꯣ ꯇꯣꯝꯊꯤꯟꯅ ꯇꯨꯝꯃꯝꯗꯥꯏꯒꯤꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯈꯪꯄꯣꯟꯇꯦ ꯁꯨꯝꯕ ꯒꯦꯝꯁꯦ ꯅꯣꯏꯅ ꯍꯩꯔꯤꯕꯨ ꯀꯦꯟꯗꯤ ꯀ꯭ꯔꯁ ꯃꯉꯥꯏ ꯃꯉꯥꯜꯅ ꯀꯩꯅꯣ ꯀꯦꯟꯗꯤ ꯀ꯭ꯔꯁ ꯍꯥꯏꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯖꯗ꯭ꯔꯤ ꯒꯦꯝ ꯅꯨꯡꯒ ꯆꯪꯗꯦ ꯑꯩꯈꯣꯏ ꯋꯥꯔꯤꯗꯨꯝ ꯄꯥꯔꯨꯒꯦ ꯋꯦꯕꯁꯥꯏꯠ ꯆꯪꯉꯒ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥ ꯄ꯭ꯔꯄꯣꯁ ꯇꯧꯍꯧꯗꯣꯔꯕꯅꯤ ꯀꯥꯏ ꯌꯧꯔꯒꯦ ꯌꯦꯡꯉꯨꯒꯦ ꯇꯣꯝꯊꯤꯟꯅ ꯄꯥꯎ ꯌꯥꯝ ꯄꯛꯆꯩ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯅ ꯅꯣꯛꯂꯛꯑꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯄꯤꯒ ꯇꯥꯈꯩ ꯀꯞꯂꯝꯒꯅꯤ ꯅꯞꯀ ꯆꯤꯡꯈꯠꯇꯅ ꯃꯉꯥꯜꯅ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯪ ꯒꯦꯝ ꯁꯥꯟꯅꯗꯧꯗꯣ ꯁꯥꯟꯅꯧ ꯑꯩꯈꯣꯏꯗꯤ ꯑꯙꯥ ꯃꯣꯔꯥꯒ ꯄꯥꯔꯨꯈꯤꯗꯣꯔꯤ ꯇꯣꯝꯊꯤꯟꯅ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯅ ꯋꯥꯔꯤ ꯃꯃꯤꯡꯁꯨ ꯂꯩꯔꯕꯣ ꯄꯥꯁꯤꯜꯂꯨ ꯑꯗꯨꯝꯕꯗꯣ ꯀꯥꯟꯅꯔꯛꯀꯅꯤ ꯃꯉꯥꯜꯗꯨ ꯃꯣꯕꯥꯏꯜꯗꯨ ꯃꯦꯠꯂꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯈ꯭ꯔꯦ ꯑꯕꯦꯝꯃꯁꯨ ꯁꯣꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯁꯥꯗꯨ ꯁꯥꯒꯠꯂꯛꯏ ꯃꯀꯣꯛꯁꯨ ꯈꯔ ꯉꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯑꯕꯦꯝꯃꯅ ꯑꯁ ꯍꯨꯃꯥꯡꯁꯤꯗꯤ ꯇꯥꯃꯣꯗ ꯍꯤꯗꯥꯛ ꯂꯩꯕ꯭ꯔꯥ ꯍꯪꯂꯨꯒꯦ ꯑꯕꯦꯝꯃ ꯐꯨꯛ ꯍꯧꯒꯠꯄꯗ ꯀꯣꯛ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ ꯇꯣꯝꯊꯤꯟꯗꯤ ꯍꯦꯗꯐꯣꯟ ꯍꯥꯞꯂꯒ ꯒꯦꯝꯗꯨ ꯁꯥꯟꯅꯕꯅ ꯃꯈꯣꯜꯗꯨ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ ꯃꯉꯥꯜꯅ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯒꯨꯝ ꯇꯧꯋꯦꯅ ꯐꯣꯟꯗꯨ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯝꯃꯤ ꯃꯉꯥꯜꯅ ꯇꯥꯃꯣ ꯑꯣꯏ ꯇꯥꯃꯣ ꯇꯥꯗꯦꯅꯦꯁꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯟꯗꯨ ꯄꯥꯏꯔꯒ ꯊꯣꯝꯂꯝꯃꯤ ꯇꯣꯝꯊꯤꯟ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯃꯉꯥꯜꯅ ꯑꯁꯣꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯑꯝꯇ ꯌꯦꯡꯉꯨꯁꯣꯅ ꯇꯣꯝꯊꯤꯟꯅ ꯑꯁ ꯅꯪ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯕꯁꯤꯗ ꯇꯣꯝꯊꯤꯟꯗꯨ ꯍꯧꯒꯠꯂꯒ ꯐꯣꯟꯗꯨ ꯒꯦꯝ ꯁꯥꯟꯅ ꯊꯣꯛꯏ ꯑꯕꯦꯝꯃꯒꯤ ꯊꯣꯡꯗꯨ ꯍꯥꯏꯐꯦꯠ ꯍꯥꯡꯂꯨꯕꯗ ꯑꯕꯦꯝꯃ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯇꯣꯝꯊꯤꯟ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯑꯕꯦꯝꯃ ꯃꯉꯥꯜ ꯑꯕꯦꯝꯃ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯉꯥꯜꯁꯨ ꯄꯥꯈꯠꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯗꯨꯅ ꯑꯕꯦꯝꯃꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣꯝꯊꯤꯟꯅ ꯑꯕꯦꯝꯃꯕꯨ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯦ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯦ ꯃꯉꯥꯜꯅ ꯅꯥꯀꯟꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯑꯕꯦꯝꯃꯗ ꯈꯤꯛꯂꯝꯃꯤ ꯃꯉꯥꯜꯅ ꯑꯕꯦꯝꯃ ꯇꯥꯃꯣ ꯀꯝꯗꯧꯅꯦ ꯑꯕꯦꯝꯃ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯔꯦ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯕꯦꯝꯃ ꯇꯞꯅ ꯇꯥꯃꯣꯆꯧ ꯇꯣꯝꯊꯤꯟꯅ ꯇꯥꯃꯣꯆꯧ ꯁꯤꯗ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯃꯉꯥꯜ ꯑꯕꯦꯝꯃꯁꯦ ꯃꯁꯥ ꯌꯥꯝ ꯁꯥꯏꯅꯦ ꯐꯗꯤ ꯑꯆꯣꯠꯄ ꯑꯝꯇ ꯄꯨꯕꯤꯔꯛꯀꯦꯔꯥ ꯃꯉꯥꯜꯅ ꯍꯣꯏ ꯄꯨꯔꯛꯀꯦ ꯇꯥꯃꯣ ꯃꯉꯥꯜꯅ ꯐꯗꯤꯗꯨ ꯏꯁꯤꯡꯗ ꯆꯣꯠꯍꯜꯂꯒ ꯑꯕꯦꯝꯃꯒꯤ ꯃꯃꯥꯏꯗꯨ ꯅꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯑꯕꯦꯝꯃꯅ ꯑꯁ ꯀꯣꯛꯁꯦ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄꯅꯦ ꯇꯥꯃꯣꯆꯧ ꯇꯥꯃꯣꯗ ꯏꯁꯥ ꯌꯥꯝ ꯁꯥꯏ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯂꯨꯒꯦꯅ ꯍꯧꯒꯠꯄꯗ ꯇꯣꯝꯊꯤꯟꯅ ꯀꯣꯛ ꯂꯥꯎꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯕꯦꯝꯃ ꯅꯪꯁꯦ ꯍꯧꯖꯤꯛ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯔꯥ ꯑꯕꯦꯝꯃꯅ ꯌꯥꯅꯤꯗ ꯇꯥꯃꯣꯆꯧ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯉꯥꯜꯅ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯍꯣꯁꯄꯤꯇꯥꯜ ꯄꯨꯁꯤꯗ ꯇꯥꯃꯣ ꯇꯣꯝꯊꯤꯟꯅ ꯅꯨꯡꯗꯥꯡꯒ ꯑꯣꯏꯔꯦ ꯌꯦꯡꯉꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯠꯄꯅ ꯐꯅꯤ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯤ ꯑꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯁꯤ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯑꯕꯦꯝꯃꯗꯤ ꯋꯥꯕꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯉꯥꯜꯅ ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯁꯤꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯌꯨꯝꯗꯁꯨ ꯄꯥꯎ ꯑꯃꯗꯤ ꯍꯥꯏꯁꯤ ꯇꯥꯃꯣ ꯇꯣꯝꯊꯤꯟꯅ ꯑꯩ ꯍꯌꯦꯡ ꯍꯥꯏꯔꯒꯦ ꯄꯥꯕꯨꯡꯗ ꯅꯪꯁꯨ ꯇꯨꯝꯊꯣꯛꯑꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯂꯒꯦ ꯑꯉꯥꯡꯁꯦ ꯃꯉꯥꯜꯅ ꯀꯥꯏꯗꯤ ꯇꯨꯝꯕꯅꯣ ꯌꯥꯝ ꯄꯥꯈꯠꯂꯤꯖꯥꯠꯅꯤ ꯇꯣꯝꯊꯤꯟꯅ ꯇꯟꯖꯥ ꯆꯥꯗꯅ ꯃꯈꯦꯜ ꯂꯥꯡꯒꯅꯨ ꯇꯨꯝꯃꯣ ꯐꯨꯔꯛꯀꯅꯤ ꯃꯉꯥꯜ ꯋꯥꯒ ꯉꯥꯡꯗ꯭ꯔꯦ ꯑꯕꯦꯝꯃꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯈꯣꯡꯌꯥ ꯑꯣꯏꯔꯞꯅ ꯑꯅꯤꯗꯨ ꯉꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ
ꯇꯞꯅ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫